Hausa ki maru paw sing pizari. HIV/AIDS laina ga loina duna hingliba lairaba singi yenglaga nutrition support tawna tongan ba scheme am puthona ba hotnaragani haina Health and Family Welfare Minister Elgin Kumar Haikre. Taruk Suba Assam Rifles amade Imphal East Commando gi combined team na ngasi ayuk Chumbrei thong manaktagi miyoi ani khulai ga konan falakon. Manpack na mapung oiba thodang lang duna kwa kaithel bazar da leiba amukogi office ta lok mari funipan ge oiba akhanaba mefam pangthok tuna CAB gi matang da kupna khanakre. Krumjare Times of Manipur gi Manipuri paw mi ang tabiri ba mampun mapu ASHAPRIYA na taram nokchare ngasi gi maru paw sing macha khaina pisare. Malem Giatai Mafam Singda Pangtok Nabugum Manipur Dasu World AIDS Day Githaram ngasi tongan tongan ba NGO kayana sinduna paksana pangtok na kray. Numit palana sige mapung oiba thoram moina Manipur AIDS Control Society Max na sinduna first ever ground the pangthoke. Communities make the difference aiva team the pangthoki ba thoram aduda Health and Family Minister Elgin Kumar Madi Education Minister TI Shradesh Yamna athoiba mithung lenoina sarukya duna pangthoke. Thoram aduda athoiba mithung len gi oiba warol piraduna Minister Elgin Kumar na tribal laina asi muthatna ba honabada community asina puno hona minaba tangai fade AIDS ki maramda NGO singamadi HIV na naraba mioi khaktana khangbagumna uriba si tokthokuna miyam hopna khangminarabadi laina asi marufangna muthatna ba honabada yamna laibo ina thokani laina asina nare khanglaba mioi singna tumina lotlaga laibagi mahutta fongna tholaktuna laina asi marufangna muthatna ba honase laina asi nare khanglaba mioi singna hanthaba wakal khanduna Hantana hingbagi mahutta miyoi khudingmakna fangliba right sing chap manana fangna honase madutada max na thamliba lesingani kuntrada laina asibu maru fangna muthat pangamgani haiki mak na makha taraduna laina asina naraba miyoi maraktasu yamna khudongcha daba chana thaknaba leitaba kaya lairiba sing asigi maru oina yenglaga nutrition support aunaba tonganba scheme ama puthokna honaragani haiki HIV na mi masin handar pa na haibi HIV si to some extent da koina sok banga me protect to banga me masidagi control to bakhan khaini na me na haibi madik momentum do matu lakpa ore to momentum so je koi sidi da koina na lek bi ya da bai bit momentum di hen yam na chen na ba ko sagat pa tai adela koina khali se ngasi to wi se amus ngasi ARTP ri se it is just the beginning machine na hawda ngai ri to machine na loi ri na koina Get to be at the Bible. Ishagi Tangai for the Makaki duty and the responsibility Malayan. I would say it's every individual in this society to feel to one to only after that Aquina Matic Chava Makaki response Matula Matunda, total eradication the vision by 2030 done must eradicate toxin. I would say Must Panga on the Bible say a second time for them. Almost I'm going to say Matandu Namani and the Kali. Numidasi kamari lena class 5 to 8 fawbagi amadi class 9 to 12 fawbagi category ani thokna communities make the difference saiba theme gi makhada layekpo changdamna ba musu pangthoke maduda makok mathang tarakraba mahairoi sing amadi lam da leiba ART center singda khwaidagi thabak fazana toba center sing khangatuna achamba khudol piduna ikai khumna busu utki Taruk Suba Assam Rifles amadi Imphal East Commando gi combined team na ngasi ayuk angan bada Haingang Police Station gi manung chanba Koirengai Golaida frisking checking chathabada miyoi ani AK-56 rifle ama kapayariba AK-56 rifle gi maru marifu amadi AK-56 rifle gi magazine ahunga kona na fare hairi faraba miyoi ani adudi Sonthalam Paite chahi kuntramanga apokpa Khamzamang Paite Bukpi Village Thanlon Subdivision Churachandpur amadi Khongaisan Paite chahi kunmari apokpa Lamkhenthang Paite Silom Beng Bokmal Sisipur dagine Thaudoga sigi matangda security force dagi phangba paugi matung ina miyoi ani khulai puraga Dimapur dagi ngasi nongalamdaida Imphal Dimapur lambida lakadore haiba akaknaba paw ma fangbadagi Imphal East additional SP operation TI Krishna Tombi gi meeting makhada Taruk Suba Assam Rifles Eco Company gi Major Debadata Imphal East Commando OC Inspector Fulchan amadi Imphal East Commando Twice C Inspector Rajiv Khan naluchingba Taruk Suba AR amadi Imphal East Commando gi combined team amana ngasi yo angan bada Koirengai Bazar mapada frisking chathaduna lairingai cherakta
Sekmai Nilakuthi Lambi Romdagi, Silver Machugi Toyota Innova, number AS01AF 2199, Yamna Chinganingai Oibamongda, Spit Kana Toduna Laki. Maduda combined team Maduna Kamna Bahirubada, Tasinadana Gariadu, Mantripukri Maigada, Spit Kana Toki. Combined team Maduna Konglay Tuna Gariadu Tanaduna, Kabam Lamkai Chumbray Tong Mapada Fabangam Ki. Makoi Buahang Pahong Chathabagaloina, Makoina Tonglokpa, Gari Adu Chik Chatabada. Hairiba Kulai Singadu, Gari Mamang, Desport Makada Lotuna, Tamlabadagi Fagapangam Kibane. Sport Enquiry Chatabada, Hairiba Mui and Yasi, Dimapur Dagi Kusukulai Lotoklaga. Manipurgi Mafam Kayada, Kulai Supply Toba, Mui Singi, Haiba Kangmangam Bagalina. Farba Kulai Amadi, Nongway Maru Singasisu, Dimapur Dagi Churachanpur Puraklaga, Churachanpur Vase, UZ Group Amada, Sinana Bohana Rambani Haiba Kangmangam Lehari. Thaudoga Mari Lena, Nasi SP Infaliski Conference all the Pantokiba, Paugi Mifam Amada, SP Jogesh Chandra Hobism na Haikibada, Sangai Festival Gamari Lena, Infalgi Maru Eba Mafam Singda, Security Force na, a Hingnum Til Naidana, Akan Bacheks in Tarang locally. Nasi Chatakiba Operation Asimak, Achowa Mai Papa Mane, Makatana so, Asigumba, Ainayada Batabak to Wamio Singi Matakta, Police na Leptana, Operation Makatana Chatakigani Hainamang Haiki. Shanghai Festival siga mari lenana Imphal East District sigi mafam ayambada akoi cut off points singda intensive frisking and checking tawduna dum lei aduna ngasi ayuk nongalam dai pung ahum da akoi reliable thajaba yaw pawm phangbadagi Imphal East commando amasung 6 Assam rifle na koigi koirengai area general area da search and operation tawba matamda koi gari ama khamoya dabi thawkibada akoi na madu Tanaraga, Mantripuki, Chumbray Tong area da, detain Tauraga, search Tawamatam da, AK-56 rifle lama, Magazine Ani, Amasu, Aduga Punna, Nongimaru, IT, Dona Namoida Fangi, Makoisi Kogi, Arm Singasi, Surachampur, Bungmolda Leba, Jinjasen Paiti, Kobamio Yamana, Moikulai Singasi, Lauruso, and Namoina Pura Lakpa, Kanoni, Nongalandai, Saraksi, the Batanjasta. Akogi sigumba kaya ama hana su tawre habi pawsi phungdi akoi security measures asi yam tightly kano tawraga loksan jaban lokhat jabani akogi Imphal East District Police na Bharat ki awang nongpok state singi miyam gi apambagi mayokta Bharat leingakna hawjik chathoriba parliament mifamda sungsoi soidana puthokthuna pass tawnu bukhonariba CAB gi mayokta manpack na changselakiba khongjang gi makha tarak poina ngasi manpack na mapung oiba thodang loduna Kwagaithil Bazar Leba Amukogi Office Loop Marifunipan Yoiba Akanaba Mifam Pangtuna Kupna Kanakre. Nase Yupung Tara Helapa Matamdagi Hauduna Chatakiba Mifamaduda Paumi Singa Pau Cover Tohankide. Mifamaduna Lauba Warep Sing Printam the electronic media da Kangalaklage Habawafam Kaknatana Atopa Wafam Mamata Fondorakide. Adumoinamak TOMTV na Fangba Paugi Matung Inade, Nasigi Mifamaduna, Lauba Warep Sing Puraga Ngasinuktil Manipurgi Chief Minister ga Manpaki Mihut Singa Unarabayai Haide. Manipur lenga ki maikai de gisu ngasi nungthil pung ahum makhaida manpack ki mihut singa unanaba baton pirakiba laikhrabani paugi mark thana tema break malominasi Hello pakhong ama chalakke chalune chahi amagi plan tawge haradi o phau pambi thabiyo okay chahi taragi plan tawge haradi U pambi thabiyo chahi chamagi plan di ichabu afaba school da mahai tamhanbiyo icha kaina afaba school haidi lanai coaching tawgi awaba lehendaba school du da dum changnai na coaching tohanba mama paga chamana na warak watembi ba gym aerobic dance football thangta mamang da 12 exam gi topper su puthokhraba khwaidagi chawba nanba khwaidagi phaba school last ba khong Kari school no Slopeland Public School Khongjom chumabra chumme yam khangi ko yes only Slopeland Public School Khongjom Takshila Institute, most trusted national brand with 27 centers span India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years.
Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 6009445552. Takshila Institute, most trusted national brand with 27 centers pan India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 6009445552. Break matong da mayam butaram nokchere makata ba pizare ngara nongthel pung mari rom taba matamda naf thobal amadi kakching police ke punba kampuna thobal district ke manung chanba tentha amadi waithau bazar dagi mioi mari WY tablet lak amaga kona na fare police ke fangba paung na hai ahan bo ina tentha dagi mioi ani fagat pangamke farba sing adudi kakching irum mapal dagi irengbam somorjet atopa mingna somo chahi kuntrani thoi apokpa laikhidraba basanta amade kakching wairi dagi sagai jam rohit apokpa shamchandra kawi makhoi ani dagi WY tablet lak ama fagat pangamke makatana makhoi ani bo wahang pahong chathabada atopa mioi ani amaso chenai haiba khang mangam gadagi makatana mioi ani aduso nomidang pung manga makhairom taba matamda waithau bazar dagi fagat pangamke Fagalaba Singaduna Lilong Hino Kongdagi MD Ayub Shah Chahi Kuntra Apokpa Laikhidraba Rajil Mudin Amade Lilong Tolen Kholdagi MD Jakir Chahi Kun Apokpa Laikhidraba MD Fejudin Kawi Hari Rotary Club of Imphal gi Community Service ki makada nga simong sangai dalaiba Oles Homda Chana Thaknaba Potlam Sing Yauna Blanket Amadi Maitan Mating Pangkre Ngasi Tingbang Potlam Sing Kusinabagi Thoromaduda Rotary Club of Imphal gi President W Ravichandrana Community Service Project ki makada tongan ba Children Home, Orphan Home amade Oles Home Singi Yaifana Bagidamak ngasi gi Potlam Sing asi mating pibani Makata na December tha sida medical camp sing pangthoktuna disease prevention month amoina observe tawani haiki Rotary Club ki andak sahi ki waina makha tarakpada koina andak ki thasi marwaina December thasi koina disease prevention month toina koina observe tawi
ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯅ ꯑꯦꯁꯀꯤ ꯃꯔꯝꯗ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯀꯥꯔꯃꯦꯜ ꯖꯣꯇꯤꯗ ꯑꯩꯈꯣꯏ ꯆꯠꯊꯈ꯭ꯔꯦ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜꯗ ꯑꯩꯈꯣꯏ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞꯅꯆꯤꯡꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯖꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯒꯅꯤ ꯇꯧꯔꯣ NASHNIM amadi Government of India ge framework agreement na Manipur gi integrity amasung administration da sokan ba yaroi haiba dabi tawduna Manipur State Yoga Association BST amadi PYS Manipur Paravidya Yoga Sangsa Manipur unit na punna sinduna ngasi kai samthong bazar da checkse mifam chathakre ngasi gi mifam adu da sarug yakiba Patanjali Yoga Samiti gi president Ketrumayum Gopendrana All Manipur Yoga Sangstan pumna makasi pullaga ngasi Manipur thengnariba issue singi marakta ama oiriba naga santigi wari gi waroshin purakpa matamda territorial council semnabo honarakpa si yaba ngamloi amadi citizenship amendment bill asi chana hanbi kanu haiduna kokombu sogotuna mifamasi pangthokpani haiki Manipur Yoga Association Bharat Swabiman Trust Patanjali Yoga Samiti Niti Ayog amadi Manipur do leiriba Yoga Association Society amadi group mayam si pullaga aikoina sigumba kokomina changselliba khongjang asida aikoi punamakna amata waina saruk yaminaba haiba wakal lon sida ikoi sanction ikoi gi wakat mi pham ma sanction jabane Imphal West District Police Commando gi kangbu na kongba khetri laikai degi ngase yok pripak ki lanmi ama fare hari faraba lanmi adu laikai adu makta degi haisnong khomba chahini futaret apokpa chandra kala kawi ma kumja lisingani supna mari da lup asida yawbuga loinena thangjing chingi area da train tawraba miyoini kumja lisingani supna manga da so police na faruba misakni hari Manipur ke Senapati district ke Nagaland state ka tainaba Tungjoy village ki boundaries mayada Nagaland gi lam khopchi laklaga mari lenana ngasi Manipur sarkar gi hana semkraba Manipur Nagaland boundaries dispute yengsinaba committee gi chairman oriba revenue minister L Dikho Captain PD minister Karam Shyam amadi TD minister Khaisi Senapati district ke DC SP amadi Ukrol ADGP law and order Sri Kailun yauna team amana ngasi mafum adu chatuni yengsinkre hairi Maitai Pangal Miyam Bulan Uhanba Yabamongda Kumalampak Main Stadium gi Awanglom Thangba Nakan gi Walda International Day Against Drug Abuse and Illicit Trafficking Lisingani Taramapan Hariba Themasigi Wall Poster Taramba Painting Sing ngase ayuk pung nipan tabada MMWO Headquarters ki thawmi singna yaning da bofong doktuna media person singi mamangda thauthi taisin khrei hiram asiga mari leinana atuba matamda miyam da sengdorkadabani asigumba stereotype ki thawong asi kanagumana makhata na toroklabadi MMWO na khangduna khaklai thokloi hairakli ngarang numidang Arunachal Pradesh ki tongan mafam da Assam Rifles ka khothokna bagi thodokta NASHN R amadi NASHN IM ki cadre amamam laikidre pawasina hai ahan ba thodokoi na ngarang numidang wairam pung manga rom taba matamda Arunachal Pradesh ki Changlang district ki manung chanba All Chalangda Mapan Suba Assam Rifles ki kambuga NASHN R ki kambuga khothokna khei thodok adu da lup adu gi Captain Akham Chang kawi laikhidraba miyo edo Akham Chang kawi Thodok thokfam nagi AK-47 rifle ama seloina lupa lising taramanga fagat pangamle hari Thodok adu kai kan kanadana district adumaki kan kap khuldasu AR ga NASHN IM gi lanmi singa amukhana khuthokna khei madudasu IM gi lanmi ma hatkre hari Paugi martha nate me break amaga muklokjari Another one in Waipa, government get Habama so in a Pangbayargan. ICS coaching center na 100% job, Pangabagi the Makta guarantee Pedro Lali.
इंडिया की ओइना सरकार की थबक ख्वाइदगी मसिंग एना फंगलेबा ICS कोचिंग सेंटर इम्फाल सुहानगन ICS की थोदोब ऑफिसर सिंगदी कोर्स अमखक की प्रिपरेशन तौबिरागा तोंगान तोंगान बा डिपार्टमेंट सिंगी हाइबदी बैंकिंग रेलवे पोस्ट ऑफिस होम टीचिंग डिफेंस कोर्ट हाइबसिंग असिदा थबक लाइन फंगलगन ICS की टीचिंग मेथड ना मिनट मरी नत्रगा मंगा संगदब क्वेश्चन सिंगबु सेकेंड अहुम नत्रगा मरी द सॉल्व तौब ngमले इम्फाल दा ICS कोचिंग सेंटर दा बोर्डिंग की खुदोंग चाबजु थमजरी For details, please contact ICS Coaching Center Imphal, Kasamthong Hodam Lairak. Good afternoon, ma'am. Hi. Wedding sets karayengi. Sure, ma'am. Sigi set anu yorokuni, ma'am. Kimbi. Je, sisam fazadro. Sisam fazadro je. Yam elegance ui. Mobile furniture na wedding season asigi oina discount up to 30% ki khudong chaw pijari. Say booking tausin jar. Break में तो नाम है मुमुखा ना तराम लोग चबगले ने नाम खाता बाबा बिजरी Lower Assam की South Salmara Mankachu District Balukandi दगी BSF ना होकिबा इराई नुमिता यामलबा tablet listing निपान गचाम गकोना ना मियो इमा फागर पंगम क्रे फारबा मियो यदु South Salmara Mankachu District दगी Balakundi Village दगी Rizal Karim Kawi फागत लबा tablet सिंग अदु लुपा लाख निफुरम गे ममल ओइगनी हाइरी ngarang numidang excise ki kangpuna Assam Golpara district ki Narayana Setu area da chathakiba operation da miyoi ani tata amada haptuna purakpa foreign liquor case chahunga kunmanga ga kona na fare hari fagalaba Nipul Rava amadi Rajesh Kumar Rava ka wi hari makoi ani ngarang district court puthoklaba matung numit 12 gi judicial custody remand pikre hari Citizenship Amendment Bill CAB gi mayokta Tripura Students Federation TSF na mapungoi ba thodang lauduna ngarang numidang Agartala gi Khumulwangda miyam na maira gi rally chatkre panwai abadi nahandagi Union Minister Amit Shah na awang nongpok ki tongan tongan ba CSO sing unaduna CAB na awang nongpok ta akaiba matapiroi haiba wafam phungdoki ba laikhrabani adu moinamak neso gi maikai dagi di CAB asi awang nongpok ta sungchat chana hanba yaroi haina taksin khibani ngase yo phone ki ba pauche singda kari kari maru ba pau yaw ki ba ge habadu mayam puna khaminase lamjingba times afaba thabak tawada ikairoidabane hapta amada nongma towerbasu cycle thopsi siam manpack na manipur lenga ka wari sananaba sem sakrai manipur gi oina invitation piraktaba india gi luzadaba thawong utpane Dilip Kumar Amit Shah na awang nongpo ki chief minister bahiroi CSO singa unak Sangai Express CAB manpack na ngasi chief minister unadauri Manipur ki CSO sing kauraktabagi penadrai CAB ki mayokta neso ki firep Amit Shah da thamkrai Sivasana Manipur ki CSO sing yawhan gadabani Thazabagi changyengda Udab Thakre na luchingba government mai pakrai HL Express CAB gi matang da loop marifu nipan gi akhanaba mifam ama ngasi amuko gi office ta pangthokadori Manipur ki stakeholders singda chebau piraktabasi aikhoi gi miyambu karimnabani Government CSO singa afaba mari thamba pami Chief Minister Huyen Lanpao Yai School Police Land Lambi akai atoina pik thale miyamna khudong thiba nangadra mi painare Manipur miyambu usitabani haina lawi manpack Sangai Festival gi stall deposit mangle lengakna handokhaningi Banerjee Ireibak Manipur bu makhal amatagi thongsilna thugai handanaba chingmi tami gi mifamna warep nakrai North East State singda CAB chanaba yaroi haiduna Nesona Union Home Minister da taksin krai Babu Khal gi lambi thong yumlai kairai asi pukning thogat ngai oide ngasi gi maru ba mu kana pizari
HIVS lainaga loina duna hingliba lairaba singi yenglaga nutrition support tawnaba tonganba scheme ama puthokna bohonaragani haina Health and Family Minister LJ Kumar haikre. Taruk Suba Assam Rifles amadi Imphal East Commando gi combined team na ngasi ayok chumbrei thong manaktagi miyoi ani khulaiga konan fagat pangamkhre. Amadi Manpack namapung oiba thodang lautuna kwa Kaithal Bazar da leiba amuko gi office ta lok mari funipan yoiba akhanamba mifam pangthokuna CAB gi matang da kupna khanakhre. Hausuki wenadi matang asida Manipuri Paulo Shinjare Pau mieng tabiri ba mampuna makpu ASHAPRIYA namkana khurumjare.